Scientist Singna Angang Mirolhanba NgambaAkhannaba protein nama Puthokhre. Scientist Singna ahanba oina Angang Mirolhanbada khwaidagi chawna mateng pangba ngamba protein makhal ama thijinduna puthokpa ngamkhre haire. Adugumba makhalgi protein adubu makhoina Goddess of Motherhood haina maming thonkhre. Kana gumba sperm amadi ik ani asi tinsinaduna fusion semlaga angang naupuhanbagi treatment adu mai pakpa ngamlaktawadagi asigumba makhalgi protein asi sizinaraga angang oiba ngamdaba adu laina ohenba ngambagi layeng chathakibada mai paklakhibani haire. Asigumba makhalgi anoba discovery asina hena phaba contraceptive sing sembadasu achoba mateng oiba ngamlagani haire. Protein asigi maming Maya haibade Greek londa Goddess of Mother haina maming thonkhre. Science ki journal advance koba journal ama publish tawraduna hai yamna luba tanfam amada nupa amade nupidagi thorakpa gamen sing fusion tawhanduna mammalian fertilization tawhanba amade anauba FC receptor khudam waina protein 3 haina khangnaba asi sisinaduna nupidagi thorakpa ikaduga protein sperm ga punsinabagi yamna chawba thodang loba ngamba protein makhal amani haire. Protein makhal asina miyoibagi sperm amade ik ani adubo yamna laina punsilanduna punsi ama semba ngambagi oithokpa du chawna mai pakna pangthokpa ngamle haina report asida palle. Hiram asigi matangda scientist Corms Kovana phongdorokpada handakta phangliba fal asi chawrakna chahi kun hena research work chatharaklaba matungda phangba ngamkhiba reason ne thabak asi mai pakna bohnabada international collaboration ki thabakta tongan ba leibak taraga tret ki affiliation sing punsin aduna punna thabak tawminakhe leibak sing adugi manungda UK US Japan singba chawna saruk yakhi haina scientist asina phongdorokhe. Masigi ahanba changyeng oina United Kingdom da leiba University of Sheffield da Herimurge lab ta ihan hana pangthokhi haide. Scientist Coms Kovana makhata na phongdorokpada makoina tongan ba bit lising kayagi protein amadi segment sing loduna changyeng lising kayarak tawkhre. Changyeng sing asigi manungda human sperm sing loduna bit sing asiga interact tawhankhe. Experiment kayarak chatharaba matungda protein makhal asina miyoi sing adugi Mirolhanbagi chapchaba mai pakpa du phangba ngamkhibani haire. Bisnupur police ki personnel ani scrub typhus na nare. Bisnupur district headquarter da mathau tauba security personnel ani scrub typhus na nabadagi aruba phibam da laikana khre. Til makhal amana sandokpa laina aduna sogalaba personnel sing adudi Bisnupur police ki commando unit ta leiba SI N Nandalal amasung reserve line da leiba BDF personnel N Roman Singhane. Mahaki BDF number na 642 ne niyoy ani adu chaliba tha asigi nipanda scrub typhus na nare haiba khanglakhiba ne makhoi ani mak hauzik Imphal gi North AOC da leiba Raj Medicity gi incentive care unit ta thamduna laikana re laina asi sandorokli basi yanglaga chapchaba section thorang lokhanaba madi Bisnupur police station gi reserve line amasung district headquarter da sanitization gi thabak paikhat binaba Bisnupur district ki chief medical officer da Bisnupur SP N Herozitna ayiba cherol piduna khangan khre haire. Masini aikoi gi Imphal city truck singdagi tahauba leibakna uful waiful gi city ohelle. Labuktagi natraga yum sabagi gunya tawthoklaga truck singda haptuna purakpada makhum khumdabana maram oiraga machit lambi da tahauba leibak sing aduna kaina thangda uful waiful gi city oiraktuna miyamda khamthengna khudong chadaba mayokna re. Imphal gi maruiba mafam kaya marumda hojik leibak puduna chaliba gari ayamba tiparna mahut sinkhre. Masina potchai puthok pusin natraga akhuba lambida changsinduna haidokpada ka hena khudong chahalle. Adumakpu hairiba gari sing asida leibak mapai hapsilai. Body dagi yamna hengatna hablakpa leibak sing adu lambida lakpada machit tahauke. Hairiba leibak sing adu tungda lakpa gari kaya marumna mathang takhairaba tungda pakthora Saraba nungsana leibak sing adu kanghalai amasung matungda uful waiful onthora haidiba uful waiful sing adu lambida lakpa gari singgi sahumna pukhalatuna nungsitta tilai asumna city asigi maruiba mafam pumnamak uful waiful ngakta ngaihalai M-Subu miyamda lana uhanana bahotnaba laibak thibane chalamba All Manipur Student Union M-Subu miyamda lana uhanba yaba mawongda mahiroi kharana Wafam kaya phongdokhibadu yamna laibak thibani haina M-Su gi president Haubijam Chalambana phongdokhre. Ngarang thangmai banda pawmi singga unaba ma damhak na hai Manipur gi puwari da khwaidagi laibak thiba thaudok ama oina lamdam asigi puwari ga sagona duna 1965 dagi saphonglakhiba Manipur gi mahairoi singgi apunba lup M-Subu su mahairoi kharana
लाना पाउथोकनबा होटनाखिबगी थौओंग यानिंगदे मी लेतबगी खुदोंगचाबा लौदुना ऑफिस मनुंगदा लैबा पोटलमसिंग थुगाइखिबा अमदि चारांगनबा कया मरम चादना थोकनखिबा अदु यामना लाइबक थीबने हाइरिबा थोकदोक असिबु थोकननबगीदमक लुसिंगदुना लाखिबा मियोइसिंग अदु मतम खरगी ममांगदगी हौना महैरोइ लुप असिगी थबक थौरमदा अमोटपा तौरमबगी मरालदा तानथोखरबा अमदि मसाना लुप असिगी कॉन्स्टिट्यूशनबु ngakchaba ngamdre haiduna ayiba cherol pisilamlaga pothakraba ngaktane makoina edo committee ama semle haina ngahan lauktoki basisu maram chade general assembly ama kaubai basi mahiroi lup asigi constitution da yaubugi matungina mangjauna tha ama watlingai mamangda notice na chingba sing thadokadabani haina yaure hairi bo wafam asi MSU gi constitution gi article 8 clause c da mayek sengna yaure amadi general assembly asisu lup ki president na preside tawgadabane adubu general body meeting amabu mahiroi lup asi da yaudra tanthokraba miyoisingna kauba si kari arthano asigumba miyoising asi mahiroi lup asibu thugainaba lakpani haina laubi haire ngahan thokiba thokdok adubu lusinglakhiba miyoi adu mahiroi lup asina selga mari leinaba case amada office ta laknaba kokhatpada lakhidraba misak amane masigi ona tainaba da mahiroi lup asidagi pothajaragi hainasu resignation letter pisilakhiba leire loinana election gi matamdasu MSU gi mayokta candidate puthoktuna lup ki mayokta thabak tawkraba MSU ga mari leinadraba misakne masidanatana ngahan ihau sagat palakhiba miyoising adu masa masagi oiba tongan balambi singda khongdakhiba ngaktane makoi sing adugi marakta khara amadi political party gi youth wing da yaukhibasu yaure khara amana mikhal gi meeting kayada wangangduna political party singi board khomkhiba miyoisu yaure maramaduna mahiroi lup asidagi makoi asi tanthoklagani khangjaduna advisor amuk oina bahonarakpane makoina hogje mahiroi lup asigi president vice president amadi general secretary da sirakliba maral sing adusu yumpham yaudaba semjin sajinba ngaktane MSU gi president asi manipur lenga ki employee ni hairibasi aranba wafam ne hogje manipur university da mahiroi ama oina GRF scholarship phangduna research tawriba misak ne loinana thesis pisan khraba matung biwa loiduna result ngaiduna leiribane lainga ki employee ni natraga employee amagi phangpham thokpa masak sing phangni haibagi chapchaba khudam sing leirabadi puthokpirau MSU gi constitution da lainga ki employee na president oiba yade haiba wafam amata yaude vice president da degree certificate paide haina siriba maral asisu yumpham yaudabane maramde vice president masama kumja 2019 da community college da degree course amagi damak ming chalamlaba misak amane secretary general na lokthokningba mi lokthokuna tawningbada tawri hairibasisu maral piningai leitabadagi yumpham yaudaba wafam sing thamlakpane lupasigi district branch unit singi thongmi singbu maram chadana lokthokningi haiduna lokthokiba amata leitre karigumba lokthoklabasu headquarter gi executive committee ga khanaraba matung lokthokpane MSU bu thugaina bahotnaba lakliba miyoising asibu phabinaba amadi matik chaba action laukhanaba police ta haijakhiba leirabasu tabidana lei masigi mahuta police sing asina hogje MSU headquarter da leiriba miyoising da onsinduna thiba humba tawba madi ka da changlaga check tawbagi thabak chathakhe asigumba thabak asi thoktanaba hotna hanninge mahiroi sing asibu karigidamak ahingda office tagi tanthokliba athuba matamda MSU gi thongmi singda office ta sangba yana balaingak na singadabane adu natrabadi mahiroi singi khongjang kaya lakpa yai mahiroi lup asibu nungsibiba mahiroi amadi laiwa khunaina achum aral khangbining labadi MSU office ta laktuna unabiyo ngahan gi thogdogadu da senaba singi mathakta maming watha yauraga police ta complaint tawkhiba leire makha tana court ta satuna legal oiba mong da thengnanaba sem sabasu loire hauzik leiriba chainaba sing asina maram oiraga tha asigi taraga manga da pangthokani haina silamba annual general assembly adusu anoba matam ama leptriba phauba yaithoklagani haina makha takhe artist singbu sel khara piduna maram chadan lambi da performance pihalibasi yangsilhaningi Jitendra Ningomba lamdam sigi artist singbu tongan ba platform singda awangba thakta thangalabasu sel khara piduna maram chadaba mawongda lambi sorokta performance pihanbagi thawung ase lainga ki mari lainaba singna yangsilhaningi haina committee of civil society kanglaipak CCSK ki president Jitendra Ningomba na phongdokhre panthaduna lairuraba naga pistok makha chathaba haukhre central government ki mahut amade official kaya marum handakta Guwahati amasung Silong yauna awang nungpok state singda laktuna matam sangna panthaduna lairuraba naga pistok asigi matangda center amasung NSCN IM anigi marakta makha chathaba haukhre
ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫